Wangoi Police Station na konba Wangoi Khaidem da machani leirabi Maongda ama Chingnaningai Oiba Maongda Siraga Leiramle Khoisaunaraba nupi mayumgi miyamna nupa adugi yum mangta khankre hari SKTV na thodok thokfam dagi fangba pawgi matung ina leikidraba Maongda adu Wangoi Khaidem leikai dagi masagi chahi 16 surabi Khaidem ongbi chawbi kawi mahaki mapuroibagi mingna Khaidem boinau atopa ming Nareshwar apokpa Khaidem ingo chakawi hari Khaidem boinau asi sinmini hari Khaidem ongbi chawbi gi chahi taranithoi suraba macha nupa amaga chahi taru khaktamak ngairibi nupi macha amaga lehore paw asina makhatana hai chawba asi ngarang numidang pung 9 rom tarakpa duaida yumdagi thokibadagi hanjilaktre haiduna missing report fawba thangatkhe mafam khangdana mangkiba chawbagi khongul liringai talakta ngasi numit yungba matung laikai adugi miyoi amana Khaidem laikai amadi thiamga tainabada leiba lai pakhangbagi laibung manakta leiba umangda hauba haibong pambi amagi makhongda nupi amagi thawai yaudraba hakchang ama upsillaga taramba thengnakhe paw adu tanarakpadagi miyamna mafum aduda changsillaga yenglubada thiba khangdana leirakhibi chawbagi hakchang oirambani hairi Thaudok adugi paw fangbaga Wangoi Police yauna Central Force ki personnel sing amadi forensic ki team laktuna misi adugi langla langjin puthokpa ngamnanaba sport inquiry amasung magisterial inquest na chingba pangthoki tungda thawai yaudraba hakchang adu police na laukhatuna postmortem gidamak rims ki miral sangda pukhi hairi amaromda chawbagi thawai yaudraba hakchang adu Laukhatnanaba honnaringai tanja aduda khoisaunaraba nupi mayumgi miyamna nupagi mayum adu thugaiduna amang ata thokhankibane loinana chawbagi thawai yaudraba hakchang taduna leiriba mafum adudasu miyam thomjalakpadagi madubu laksinanaba police na tear gas cell khara kaptuna tankhaiki thokriba thodok adugi matangda leikidrabi chawbagi apokpa yauna pendaba wafam kaya marum phongdorakhi Maongda ne thodok mayam thokre pa Manipur magi nupagana phudana wandadana laknadana khoi sondagi mi mayam ama laona tawdana mi khara chatana tawrure angangje Manipur magi nupaga sina phubane na chaifam yam lerame matamda khoi maji wandharaktana rimsta pukhaleba angangje rimsta pukhabade sida kari kari magi lawba yaba lawraga hingjima leiraga khoije lae adui matung tabada maje chakra matungda amok phunare nupajiga nupijiga punna Manipur siga wari watai sanaraba matungda gyan tanaraba matungda halaga leinagibani adudagi ikui dana ngarang se mapamda laame mapamda lae baba yumda lakani hai mapa thabai he chathokta mapa si imungda lei nuaga icha chabudu chakibe icha chabu chakibe ngara nong dang pungni papan gi min yakhim du cha khan ji moi phone to chaw mangre na leje yu thibiya ba thire nupa ji ne ngona sai wayon haire panang ak tla o ma ji phamarang ngam thibi khangje haire ei moi mu sangame adudi mai to ji police to ji mai to ji hairame moi daina adigi je yu ma ji thibi ku chale pung 12 ga minute 10 sai ja Manipur na nasar bi siraga leire sida hairakpani ngoda sigum posakse amuna thokthana makhoi gi mungi da makhoi hum sidi aidani bi hani moi ke hato ga moi jaga thamu moi imong ga thamu so kari ke khoi gi lagi lambida khoi gi area da kari gi thamar ino akhoi le ka mu sitabra akhoi le ka gi ta phum thukung ma thakal koi tawkuni khungdam suble ble koi aduna maham dangi ma tik cha pi dinga je akhoi suble ble koi jansan pi ab khungdam jansan gini